Ahanbada mayambu Chesam nawasna taram noksari amadi ikai khumnabo churi ngasisu mayamgi damakta anoba crime gi wari ama puduna laksari wari asida Nupi Atombi na mapurebana mangonda makhoi crore ahum piba yum asi yonthokrasi migi paisa yamna tole singdokrasi hairubadagi tholokiba thodok amakhakni wari sigi akupa marol amuk lawinarasi mayam ngasigi wari asi Uttar Pradesh ki Moradabad district ki manung delaiba civil lines police station na konba Ram Ganga Bihar hairiba mafam sidagi hawrakfam oirami mafam asida yamna fazaraba yum amakhak leirami yum asigi number si C51 ni mathon ahum leiba building asida miyoi ahum gi apikpa family amakhak leirami family asida leiriba ahal asigi maming Ravindra Kumar Kawi masagi chahi 83 sure mahak ki loirabigi maming Rina Sindhu Kawi chaurakna chahi 33 muk sure aduga makhoi anigi chahi 12 muk surabi machanupi amasu leirami Ravindra Kumar businessman amakhakni mahak ki hawrak famsi Delhi gi Basan Kunz hairiba mafam sigi manung de leiba Rajokri village dagini hairiba khungang asi hana mamangda Hazokri haina khangnarami mafam se Delhi gi ariba khungang singi manungda mafam sisu amani adubu Ravindra na mahaki business tongnaba mafam Dehradun da saduna thamlami mafam sida leiraga tabak ingkhang yengsinduna leirami mahak se asengba kari business tori no haibadi public te available oidi adubu Moradabad ki magi mayum manak sida matam yamna kuinadagi puri yonduna leiba nupa amagi matung inna mahak Dehradun da factory amat tawi haina phongdoklami Rina Sindhudi Moradabad tagini mahak physiotherapist amani Rina su social media da yamna active oizabi nupi amakhakni mahak kisu followers yamna leirami yamna toina social media da post ama natraga amadi adum thagalami maru aina film isai yawba reels na hena thagalami mahak ki social media account gi matung inna Rina Sindhu Ravindra Kumar ga sok lising ani taragi me thada luhongi haiba khangba ngamlami mamangda Rina Uttarakhand gi Dehradun district ki Doiwala hairiba mafam sida leiduna physiotherapy gi thabak tawduna leirami wafam asi 2010-11 gi mamangi warini matam sida Rina Bahara gi room amada leirami matamduda mahak ki yumlon nabani Ravindra Kumar se yumlon nana leiminabagi sakmai adum khangnarami masigi matung wari watai saba hawrami aduga nungsinarami masigi matungda live in the amuk leirami tha khara live in the leiraba matung makhoi ani lohonglami Ravindra Kumar ki business mai pakna adum chalairami Rina gi physiotherapy gi thabaksu adum mai pakna pangthoktuna leirami 2011 da Ravindra Kumar na magi mapa mapuna thambiramba lam saruk machet ama yonthoklami amadi madudagi fanglappa paisana Moradabad ta property ama leirami hairiba property asi Ravindra Kumar na magi nupi Rina da gift oina pirami Rina su mafam sigi mi oibanina property asida yum saraba matung mahak su yum asida shift toroklami masigi matung yum asigi ground floor gi saruk khara beauty parlor makeup studio salon hanglami yum asida mioi khara amasu bhara da leirami Ravindra Kumar gi property mayam sidagi tha amada lupa lakh ama henadi bhara oina laklami haibadi thabak kaimta sudragasu tha amada lupa lakh amadi yamna laina tali haibani matang sida ai suafam amata thechanja hoge aina leiriba building sigi mapusisu tha amada bara khaktada lupa lakh ani gi mayada yamna laina tali moina ngai nuwaizarisi Ravindra amadi Rina gi machanupi hostel da leiduna lairik leisu thami Ravindra gi atopa imung manung gi miyoising mari mata loinamak Delhi da leirami lapna leinare haiduna mari fatabo oiramde moi masal pau faunaduna in touch da adum lei Rina gi mamasu kayumba kanda laktuna machanupi gi manak sida leirami adubu haujikti imung asida pamdaba thodok thokpa hawraklami Rina di Moradabad ki yum sida lei aduga Ravindra Kumar na Dehradun da leirami jungi thang anida Ravindra na Rina da call toroklami call asi Ravindra gi phone dagi torokpa natte achat awok toba miyoi amadagi phone lauduna torokpani call asida Ravindra Kumar na Rina nanga aiga ngasidagi mari loinerabani amuk hanna aibu thirake khanganu hairaklami magi phone switch off thamami amadi mahaki gari su Dehradun gi mafam amada
पाक तौर थममी मसीना रविंद्रगी मागी इमुंग मनुंगा वरी सानबा अरोइब मिकुपनी मागी नुपी रिनादी वफम असे तारगा मकोक ngawrami amadi रविंद्रना सुमायना हायरकलिसी कईगिनो हाइब ज्ञान तारमदे दिल्ली दा लैबा रविंद्रगी मचिन मनाउसिंगनसु मंगोंदा कमाई कमाई पाली हंगनब कॉल तौरपदा रविंद्रगी फोन स्विच ऑफ लेरमी रविंद्रगी राजेश कौब मनाउ नुपा अम लै मयामबगी फोन स्विच ऑफ लेबदुदा मतै मद कॉल तौरकलमी मतै मना वरोल पुनमक राजेश ता हायरमी राजेश सु मतै मगी वफमदुदा मको ngawrami मतमदि सुम हौखिरमी मनाउ नुपा राजेशना अमुक अन्ना मयाम राजेंद्रना कनागुंबा अमदगी फोन वाइदुना हल्लगा कॉल तौरकद्र खलमी मरमदी रविंद्र मसागी फोन सिनदना मिंगोंदगी फोन वाइरगा हौखिबे निमित खरानि सिदा कॉल तौथोक तौसिन तौरमी महाना करिगिदमक सुमाइना तौरिनो हाइबसी मिकुप खरागी मतुंगदा खंगगनी नुमित हुमनी लेरगा 2025 की जून की तांग मंगा लाकलमी उत्तराखंड मनुंग सिदा पोरी घरवाल कौबा डिस्ट्रिक्ट अमलै डिस्ट्रिक्ट असिगी मनुंग दलैबा आमसोर खुंगंग यौगदबा किलोमीटर अमरोम वालिकान मंगा सुबा मिल लेरिबा असिगी सोरोक मनाक सिदा कॉर्नर अमलै मनाक सिदा तुरेल अमसु चलमी मियोय खरना हाइरिबा लंबी असि फाउदुना चलमी मखोइना चटपा मतम सिदा नमथिबा मनम अमनमकपदु मखोइना खंगलमी अहानबदा सा उसेक सिबगी मनम ओइरमगनी खंदोकलमी अदबु तुरेलगी इसिंग चेंथरिबा मनाकतुदा चंगागा येंगुबदा अकीबगी मसक ओइबा सिन अमा उरमी यामना थुना पुलिस ता कॉल तौदुना पाउ पिखरमी मफमदुगी पुलिस स्टेशन कोटवाली कोडवारी पुलिस पर्सनल सिंह कॉल तौरक्तुना कौरखिबा मफम सिदा यामना थुना लाकलमी मफम असिदा मी अमा सिरगा तादुना लेरमी येंगबदा नुमित खरानीदगी सिरगा ताबा मालमी मसा अदु पत्ता पुमथबा हौरमी पुलिस ना मफम सिदा फोरेंसिक टीम डॉग स्क्वाड ना चिंगमा कौरमी मकोक थोंबा ऑफिसर सिंगदसु पाउ पिखिरमी पुलिस असिबा हक्सांग असि कनानो कदाइदगिनो खंगनबा थीबा हुंबा तौरमी मसक खंदोकपा याबा पोसक यावरा हाइना येंगलमी असिबा नुपा असि नॉर्मल खोंगाव फुरिट छलमी महाकी पॉकेटगी चे अमा फंगलमी चे असिगी मतुंगिना नुपा असि देहरादूनगी धर्मशालादा मतम खरगी लैबा मियोय अमा मालमी पुलिसना धर्मशालादा चलमी मफमदुदा हंगथीबदा नुपा असि धर्मशालादा मेगी तांग कुनिथोइदगी कुंथ्रागा मथोय फावबा मफमदुदा लै हाइबा खंगलमी मसिगी मतुंग नुपा असि धर्मशाला थादोक्तुना मागी कार थोदुना चटख्रे मसिगी मतुंग हलखिद्र हाइरमी असिबा हक्सांग असि रविंद्र कुमार की ओइरमी मीडिया रिपोर्ट की मतुंग इन्ना धर्मशाला की होटल अमदा चेक इन तौबदा रविंद्र कुमार ना दिल्ली की एड्रेस अमा एंट्री तौरमी हाइबा खंगमंगम लमी अमदि माकी इमुंग मनुंगी मियोय खरगे डिटेल्स इरमी मी अमखक होटल द चेक इन तौरगदी हाइरिबा इन्फॉर्मेशन मयामसी पीबा कंपलसरी ओइरमी मरमदी होटल द लेरिकांदा एनी थौदोक थोअगदी इमुंग मनुंगी मीदा पाउ पिनबगिदमक होटल दगी रविंद्रगी इमुंग मनुंगी इन्फॉर्मेशन फंगबदगी कोतवाली पुलिस ना रविंद्रगी मनाउ नुपा राजेश ता कॉल तौरमी पुलिस ना राजेश ता उत्तराखंड की गवर्नमेंट हॉस्पिटल अमदा लाकनबा खंगलमी मरमदी सिवा हक्चांग पोस्टमार्टम अमदी फोरेंसिक टेस्ट तौनबा हॉस्पिटल दा थाखिरमी अहानबददी पुलिस ना रविंद्रगी मिसी असिगी मतंगदा पामदबा थौदोक अमना मरम ओइरगनी हाइना खलमी महाकना लंबीदा थौरिकांदा अतोप मियोइसिंगना एटेक कुंबा तौरंबा याय अमदी कनागुंबा अमना खंग्रनी कीबदगी मफम सिदगी मियोइसिंग अदु चेनखिबा ओइरंगनी हाइना थाजरमी हाइरिबा मफम असि युम तादबा दुकान लेतबा इचित चिप मफमनी कैमरा इंस्टॉल तौबगी वफमदी यामना लापना थमखिबा यारे असोमदना रविंद्र कुमार की इमुंग मनुंग मरी मता दिल्ली अमदी मोरादाबाद अनिमक्ता महाक लेखिदबगी अवाबा फिवम अमदा लेरमी रविंद्र की मनाव राजेश दिल्ली दगी उत्तराखंड लाकलमी महाकी लोइनबी रिनाना मोरादाबाद तगी लाकलमी मखोई अनीसु कंफ्यूज अमदी चलमी रविंद्र मागी मयुंगी मीगा वरी साखिबसी जून तांग अनिदनी अदुगा असिबा हक्सांग फंगिसिना कोदवारदा अदुसु जून तांग मंगादा मखोइन रविंद्र कुमार की थौदोक असि जून तांग अनि अहुम स्वाइदा थोमगद्रा हाइना खलमे रविंद्र कुमार की DNA टेस्ट तौरमी ममांगदा रविंद्र कुमार कमाइना सिरमगनी हाइना खनखिबा अदु डॉक्टर ना पोस्टमार्टम तौबा लोयरगा थमलखिबा वफमना अरानबा अमनी हाइना प्रूफ तौरमी रविंद्र की मसादा असोकपो कया अमा लेरमी असोकपसिंग असि अरुंबा पोसक अमना थोमखिबगिनी हाइरमी गरीना तअगा खोलगा सिबा नते हाइरमी महाक असि कनागुंबा अमना थवैना हातके हाइना हालंबनी हाइरमी वफम असि खंगबदगी पुलिस थौदोक असिगी मतांगदा इन्वेस्टिगेशन हौरमी
Police na team ama semlami tungan da posak kaya ama investigate tawudabani technical investigation su tawudabani kudam moina hairabada all details record uthokpa CCTV camera check tawba location check tawba amade matau karamna Ravindra Kumar thawdok thokfam da yorokhiba haibana chingmani police daram saladagi fangkiba information amada yamna muna discuss amadi yamna muna khanaraga leirami moigi matung inna Ravindra Kumar daram saladagi magi SUV angauba car amada chatki haibani asiba hakchang asi Ravindra Kumar ni haiba DNA test tagi confirm oirami mahaki DNA manau nupa Rajesh ki DNA ga match oirami Ravindra na siraga taramliba mafam asigi akoibada police na thiba humbagi thabak chatharami car su akoibada leiramgani khalami adubu car su thiba fanglamde mahaki car asi kanana kadai da puraga sadkhre mahaki misi asi magi car asi munnaba hotnabada thokhiba thawdoka oirajala kanana khangba miyoi kharana lut taunabagi wakhallonda gari khamhalaga Ravindra gi paisa nusa car asi puduna chalam braibasu aduga mahaku hatlaga mafam sida langtho amba yabagi othokpasu lei police ki thaina dagi tawduna laklaba investigation kutaw ama haibadi wahang pohang tawba Ravindra gi case sidasu wahang pohang tawrom do oina focus pirami Ravindra gi imung manungda wari watai saba haurami police ki mangda Ravindra Kumar gi loinabi Rinana yamna strange oiba pham khara hairaklami mahakna hairami magi nupa gi business hokiba sahi khara dagi mai pakna chalaiba ngamlamde maram asina mahak wakhal yamna warami amadi mioi khara dagi sel su pusalaga lei hairami paisa asi singdokpasu Ravindra Kumar ngamlamde paisa gi matangda thodok asi thokriba jala mangonda toliba paisa si lupa lakh kaya amani sumaina Ravindra wa halamagadi migi toliba paisa di amuk hana fangaroi mahak hingaga leiragadi nongma natraga nongmadi pukhiba paisa singlakani haibagi asa tawba yai masigi matung police na paisa uhaliba mina sumaina tawroi haina khalami masigi matung Rinana amuk hairaklami madudi Ravindra Kumar na magi business partner amada lupa lakh taraga nipan gi check pikhi adubu check adu bounce torokpadagi business partner asina court ta fawa case towi hairami Moradabad court na Ravindra Kumar bu tha taruk jail da leinaba dandi pirami adubu hairiba judgment asigi mayokta Ravindra Kumar na Allahabad High Court ta amuk appeal tawrami 2025 ki megi tang mapanda court ta hearing tawrami matam sidasu Ravindra Kumar gi appeal tawbadu kaimta kanaba leiramde maram asina masigi matung dagidi magi car puduna mirot oikhibani police tagi mahak mirot oiduna leirami police na thiba khangdanaba phone su switch off torgo thamami mayumga wari watai sagadaba oiragadi lambi da lakpa miyoi amadagi phone nga hek wairaga wari tawrami police Ravindra gi imung manunga wari saba asida amuk henna tabada nuaivedaba wafam kaya ama khanglami Rina Ravindra gi ani subi nupini Ravindra hana na matu macha leiraba nupa ama khangni mahaki nupi ahan sigi maming asa kawi mahaki macha nupa ama sulei matu amadi macha Delhi da lei Ravindra mahaki nupi ahal siga nungsi chanana leiba haibadu oiramde makoi anigi marakta nuainadaba kaya ama leirami maram asina 2007 da Ravindra mayumgi matu macha thadoklamduna Haridwar da laklami mafam sida mahak bharagi ka lauduna leirami masigi matung doiwala hairiba mafam sida amuk chatlami mafam sida business tawduna amadi yengsinduna mafam sida leirakhibani mafam sida mahak kimlonnabada leiba mangondagi chahi kun angang oibi Rina sinduga thengnakhibani Rina gi matung ina Ravindra haujiksu mahaki ahanba nupi siga divorce ki matang sida chayet na bakhara lei haina hairami adubu Ravindra na Rina bu yamna nungsirami mahak na mapama pun thambiramba lamiyonduna Rina gi hometown da mayum phawba saribani amadi Rina da gift oina pirami hairiba yum sida Rina physiotherapy gi center ama hangdoklami covid ki matung dagiti mafam sida beauty parlor oina mingonda hangalami adumoinamak beauty parlor asidagi amadi bhara sandokpa room singdagi thagi regular income di adum laklami asomdana Kotwali police station na Ravindra na siraga taramliba mafamduda lakpa yaba lambi khudingmakki camera check tawrami maru oina Moradabad amadi Delhi dagi lakpa lambi sing police lepa leitana case asi thijalaga leirami 31 May dagi hauraga 5 June fawbagi camera footage check tawrami marak sida information amagi matung inna Noida da car ama numit kharani dagi khamduna leire haiba pau ama fanglami car asigi matang da police ta pau pikhirami car gi registration number check tobada Ravindra Kumar gi car ni haiba khangmangam lami
कार असी मतौ करमना कनाना नोएडा दा पुरखिबनो रविंद्र कुमार दी देहरादून गी धर्मशाला दा लेरंबनी मागी गारीना नोएडा दा फंगे अदुगा महा के असी हक्चांगना कोटवा दा फंगे पुलिस ने कैमरा फुटेज चेक तौबदा सेकेंड खरा की फुटेज अमदा रविंद्र की कार उरमी कार असी कोटवार दा उबनी अदुगा मतम खरा लेरगा अमुक कोटवार दगी हनखिबा उरमी पुलिस ने कार चटखिबा अमदि हलकपगी फुटेज यामना मुन्नी यंगलमी फुटेज असी अयुकी पुंग 5:59 की ओइदुनी नुमितना 2025 की जून की तांग अनि कार चटखिबगी साइड की ड्राइवर असी उरमी अदुबु मयक्ति सेंगलमदे मसक खंगमंगमलमदे रविंद्र कुमार ओरमबसु याई अमुक पैसेंजर साइड लोमगी एंगल दगी यंगलमी पुलिस यामना अंगकपा अमा फावरमी पैसेंजर साइड ता नुपी अमा फमदु यामना सेंगना उरमी फमलिबी नुपी असी अतई कनासु नते रविंद्र कुमार की अनि सुब नुपी रीना सिंधुनी कार मनु असिदा रीना कैदोबगी फमिबनो कार असी नोएडा दा फंखिबा रविंद्र की कार दुनी महाकना पुलिस न ममांगदा मागी नुपागा जुनगी तांग अनीदा अरोइबो ओइना वरी सानखी माबु अमुक हन्ना थिर अनु हायरमी अमदी मागी कार देहरादून दा खामदुना लई हायरखरबनी रविंद्र की कॉल डिटेल्स लौथोकपदा नुमित कयानीदगी मागी फोन स्विच ऑफ तौदुना थंबदु थेंगनरमी महाक तिमिगी फोन वाइदुना वरी तौरकपा कुइरबनी पुलिस न रीना की सु कॉल डिटेल्स जुनगी तांग अनि की लौथोकलमी अदुबु जुनगी तांग अनीदा रविंद्र न एनी अननोन नंबर अमदगी रीना दा फोन तौरखिबा लैते मसिना ताकपदी रीना ना वफम अनीदा मचिन थिरे ताकपनी अहानबदा जुनगी तांग अनीदा रविंद्र गा वरी सानै हाइजनबा अनि सुबदा महाक मोरादाबाद ता लई हायरगा मागी नुपा रविंद्र गी लई देहरादून दा लेरंबा हौजिकति पुलिस ना रीना की ममांगी कॉल डिटेल्स रिकॉर्ड मायाम लौथोक्तुना येंगबा हौरमी मीडिया रिपोर्ट की मतुंग इन्ना रविंद्र कुमार न सिरबा मतुंग 13 सुबा नुमित्ता पुलिस न रविंद्र कुमार की मनाव राजेश ता वरी सारमी अदुगा पुलिस न मोइना फंगलिबा इन्फॉर्मेशन मयाम खंगलमी रीना सिंधुदा चिंगनै हायरमी मसिगी मतुंग जून की तांग 13 कोटवाली कोटवार पुलिस स्टेशन दा राजेश लाक्तुना मयामबगी मिसी रीना सिंधुगी खुद यावी हाइदुना स्टेटमेंट पिरमी रीना सिंधुना मियोय अमा तौरगा रविंद्र कुमार हाटपनी मरमदी हौखिबा मतम कयादगी मखोय अनिगी मरक्ता खतना चैनबा नुवाइनदबा लेबगिनी हायरमी वाफम असिगी मतांगदा ममांगदा रविंद्रना राजेशतसु हाइफेक्टी हौदोक्लमी अदुबु मतै मनाव अनिगी मरक्ता खतनबनी नॉर्मलनी हाइना खंदोक्तुना लेरमी रीनाना पुलिसता पीखिबा अरान वाफम सिदगी कैगुम्बा खरादि महाकना लोतुना थम्मी हाइबसि खंगलमी वाफम अमना रीना फेसबुक ता यामना एक्टिव ओइरमी कैगुम्बा कांदना अनोबो पोस्ट अपलोड तौगनी कैगुम्बा कांदना हानगी पोस्ट शेयर तौगनी अदुबु इंस्टाग्राम दा अरोइबा पोस्ट रीनाना 2025 की जून की तांग 3 दा अपलोड तौरमी वाफम मयामसी मयामदा खंगहनबगी मरम ngaihek leiraga khangba ngamgani jun 13 ta manaw nupa rajesh na police statement piraba matung jun gi tang 9 da police na rinabu laukhatami mahaki call details record check tobada number amada hanjan yamna toina wari sabu urami number asi uttar pradesh ki nagina police station na konba bisnor dagi oirami hairiba number asi chahi 39 suraba paritos kumar gi mingda leirami Instagram da nupa asina Rinabu follow tawrami Rina na shu nupa asigi post ta like tawrami adubu Rina ga nupa asiga kari mari lainai Rina gi site tagi nupa asiga mari ama fawa thoklamde Ravindra Kumar gi site tagi nupa asiga mari mata amata thoklamde police na hairiba evidence mayam asi Rina gi mangda thamduna khara ki han khanganduna Rinabu wahang pahang tawba hawrami Rina na wari pumba haidok paharuklami masugi matung police na Bisnorgi nagina police station gi manung delaiba Pureni Sarai Village tagi Paritos Kumar su police na farami mamangda Rina Sindhu mayumda physiotherapy tawbuna maram oiraga yamna lapa mafam singdagi patient kayama laklami Paritos Kumar su Rina Sindhu gi patient amune lakhibani sahi 39 suraba Paritos Kumar sahi 36 surabi Rina Sindhu ga thengnare matam sida Ravindra Kumar magi business down kana chali awaba matam da asengba mari kanano khangi haibaduni Rina gi social media account uraga mahak karamba living standard ta lai haibasi khangba ngamgani atangba designer gi firol setkani atangba pot laigani mafam kaya amada koiba chatkani mayam si expenditure Ravindra Kumar na loina puthok ibani adubu Ravindra Kumar gi business down chalami Migi paisa su yamna tolami
hojikti Rina gi expenditure kadai dagi puthokani maram asidagi makhoi ani gi marakta khatnaba thoklami matam sidani Paritosh Kumar Rina gi therapy center sida laying balakhi basi makhoi ani thengnare wari watai tore social media da chatting tobo hore tapna makhoi ani amana amabu pamnaba horoklami Paritosh ti single ni adabu Rina di angang amagi mama oijragasu affairs leiba horami wafam amana hawbudagi hawna Rina Rabindra Kumar da kaisu interest leite mahaki paisa uraga nungsibagi acting tawduna lohonglakkhibani masigi matung Rabindra Kumar na Rina gi punchibu change ta honkhibani Rabindra Kumar na Rina gi gift oina piribe yumsi hawjiki paisa da pathoklagadi lupa crore ahumo oigani masigi su mathakta physiotherapy center hangbadasu mapuroibana yamna chawna mateng panglibani mapuroiba amoina Rina bu sembi khibani adabu Rina di mapurobagi paisa leitro matamda khatnabu oina horami aduga boyfriend amma thamlibani Paritosh Kumar patient oina yamna toina Rina gi dalaklami Rabindra Kumar na khangdanaba Rina gi mari mata maupwani hairami Paritosh Kumar su Rabindra Kumar ga khangdarami marup oirami Rina gi maupwani haiba thajahalami Rabindra Kumar di yumda adum leibnate tha amada amuk anirak lakpatani machanupi hostel da leibani Rina yumda mathanta leibani Rina da yat pinaba kanasu leiramde hawjikti Paritosh yamna phongna kayumba kandana patient oina kayumba kandana chingi mauba oiduna Rina bu unarami affairs asina maram oiraga Rina na magi nupa Rabindra Kumar bu hatlami adubu Rabindra heart khabanina expenditure kanana amuk pubigani Rabindra Kumar gi mathakta case ama laktar nipan gi check ki bounce oiba matam sida palami atopa miyoi kaya amadasu paisa pigadabani lupa lak mayam amani tolibasi Rabindra kari tawgadabano haiba khanglamde matha sarami paisa mayam se kadai dagi lawrugadabano khanglamde nongmadi Rina da Moradabad ki yum asi yon khrasi hairami masidagi phangakpa paisa sina mi gi atonba paisa singdokhraga yamna santi da laisi hairami amuk hotnaraga amuk leiraga loire hairami adu matam sida Rina luxurious life te hingbagi hainabi leikhirami mahakni yum asi yonbe yarwe haina thinglami hairiba yum asi makhoi ani gi mingda leirami yum asi yonge hairabadi makhoi ani gi signature daka oirami maram asidagi su makhoi ani khatnaba nuwainadaba hawrami mapuroibana magi nupi affairs te lei haibasimadi masu khanglamde Rina na khalami yum asi yon khrabadi hanagum amuk rent leirani matam sida magi physiotherapy center close tokre paisa laknabagi lambi amata leitre lakpham haibabu room sandokpagi bara khara la idu mangaire Rina na khalami nongma natraga nongmadi yum asi yon khragani haibasi maram asina Rina magi boyfriend da wari sarami Paritosh Kumar di Rina bu yamna nungsirabani lohongmusu pamlami Rina na magi nupa hatpada mating pangu hairami adubu Paritosh mi hatpagi wafam lakpaduda masado khawta khara charami adubu Rina na lanthumgi wari hawrami ma leitrabadi yum se aikhoi anina oiradabani lohongmusu aithokani hairami property khara yolaga lupa laktara case paina su pini hairami lanthummi hawbadagi Paritosh su yarami numit kaya ama Rabindra Kumar matau karamna hatkani haibagi matang sida makhoi ani plan tawduna leirami masigi matungda makhoi ani na plan ama ready tawrami Rabindra Kumar di mirot oina leikrabani check bounce case ta tha taruki jail da leinaba dandi fangbadagi police tagi lot libani marakta migi phone dagi imung manungda wari tawrami Rabindra Kumar na Dehradun gi dharam salada leirikanda Rina da call tawroklami Rina na ibani koiba chattabasu kuire punna time spend tawkidabasu kuire hairami ipwa Paritosh Kumar na ibani bu dinner ama magida kauri chatlusi hairami Rabindra Kumar na su yabadagi mege tang kuntraga mathoida Moradabad ta Rabindra Kumar laklami mayumdagi Rina sindu lakhwatlaga Paritosh Kumar gi khungang pureni sairada laklami numit asida Rina amadi Paritosh Kumar na Rabindra bu yu mayam ama pithaklami yu fazana ngaure haiba kanduda Paritosh na yotpak ama lawruraga Rabindra bu yotpak asina yalaga halami asiba hakchang yum asida lotlami numit sida Paritosh ki imungda makhoi ahumdagi henba kana amata leite nongale jungi tang ama laklami numidangi matamda Rabindra Kumar gi car simaktada mahaki asiba hakchang digi da hapchinduna mafamdu thadoklami moigi plan si chingi jaga amada chatlaga
Sorok kinakanda langthokpani mina khangaagashu garina thongwairambani khannabagidamak makoigi wakalda Uttarakhand gi Ramnagar gi chingi jaga sida hundoknaba khalami mafam sida chugi achauba farm su lerami moina chatlibasi kardani kilometer kaya ama thawrabasu mafam chaba jaga amata phanglamde sumaina jun gi tang ani gi ayuk silaklami masigi matung kodwari mafam amada langthoklami makoina chathok chasin tawbasi camera da capture tawrami masigi matung gari asi Noida da khamaga thamami amadi magi mayum da chatnarami Rina normal oina behave tawrami Facebook da active oiduna lerami Instagram da last post jun gi tang ahum da tawrami Rina no mayam se crore ahum piba yum asigi damaktani tawribasi police no numit 15 gi manungda case solve tawrami thodok asida chenariba Rina Sindhu amadi Maritos Kumar police na farami masini mayam ngasigi thodok asigi wari asi aigi wakalda karigi damaktano pakhang sing asina macha masu leiraba mausingi damakta siba kidana crime mem ama tawribasi ngasigi wari sikhak nate mamangdasu nungsinaba nupa ga tawraga mi hat khiba mayam ama yawre nupa singsu nupi gi lanthumda wadana nuainingaba jala Rabindra Kumar na magi ahanba nupi da minamduna ani shuba nupi thire ani shuba nupi sina mabu nungsiba oiramdre magi lanthumda ngauramba oirame punsi se santi da leige hairagadi leijaba khara da penthokpa karamba nupi no mapuroi babu awaba tarwa matamda mateng pangningdribasi matai manau pawbagi kari value bu leirige masini mayam ngasigi aigi warisi lupa crore ahum piba yum ama yolu se haibadagi oirikhiba thodok amakhakni wari se mayam na tabiraga kari fawi habda phongdok piramu thank you everyone